ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯑꯄꯪ ꯕꯥꯕꯨ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯄꯪ ꯕꯥꯕꯨ ꯀꯧꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯔꯛꯇꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯥꯅ ꯈꯔ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯩꯅ ꯂꯨꯅ ꯇꯧꯗꯨꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯃꯃꯥꯟꯅꯕ ꯃꯔꯛꯇ ꯇꯤꯜꯍꯟꯗꯅ ꯊꯝꯂꯛꯄꯅ ꯃꯍꯥꯛ ꯁꯤꯡꯕ ꯋꯥꯠꯂꯦ꯫ ꯃꯤꯅ ꯉꯥꯡꯅꯕ ꯁꯛꯅꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯏꯆꯥ ꯂꯨꯅ ꯇꯧꯔꯨꯕꯗꯒꯤ ꯏꯆꯥꯒꯤ ꯃꯥꯡꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯄꯪꯕ ꯃꯤꯒꯤ ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯤꯅ ꯅꯣꯛꯅꯅꯤꯡꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯁꯤꯡꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯒꯦ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯅꯣꯡꯃ ꯃꯃꯥꯁꯤꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯒꯨꯔꯨ ꯑꯃꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯈꯔꯗꯪ ꯇꯝꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯅꯊ꯭ꯋꯥꯏꯅ ꯄꯥꯝꯖꯕ ꯑꯁꯤꯡꯕ ꯒꯨꯔꯨ ꯑꯃꯇꯪ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯒꯨꯔꯨꯒꯤ ꯃꯐꯝꯗꯒꯤ ꯑꯁꯤꯡꯕ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ "ꯏꯃꯥꯅ ꯑꯩꯕꯨ ꯒꯨꯔꯨ ꯊꯤꯗꯨꯅ ꯏꯍꯩ ꯇꯝꯖꯔꯨꯔꯣ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯍꯥꯛ ꯒꯨꯔꯨ ꯑꯐꯕ ꯊꯤꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯛꯄꯤꯕ ꯉꯝꯕ ꯀꯔꯝꯕ ꯒꯨꯔꯨ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯪꯖꯔꯕꯗ ꯃꯤꯁꯤꯡꯗꯨꯅ ꯑꯄꯪꯕ ꯃꯥꯕꯨ ꯎꯔꯒ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯇꯥꯛꯄꯤꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯑꯐꯕ ꯒ꯭ꯌꯥꯟ ꯂꯩꯕ ꯒꯨꯔꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯩꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯔꯤꯕ ꯑꯁꯤꯕꯨ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯔꯕ ꯖꯥꯠꯂꯥ? ꯁꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯍꯪꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯇꯨꯃꯤꯟꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯎꯊꯛ ꯑꯗꯨꯗ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛ ꯑꯃ ꯇꯣꯡꯗꯨꯅ ꯂꯩ꯫ ꯃꯥꯅ ꯋꯥꯈꯜ ꯊꯣꯛꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯆꯦꯛ ꯑꯁꯤ ꯈꯣꯡꯂꯛꯂꯦ꯫ ꯎꯆꯦꯛ ꯑꯁꯤꯅ ꯈꯣꯡꯂꯤꯕ ꯑꯁꯤꯒꯤ ꯃꯔꯣꯟ ꯑꯁꯤ ꯑꯁꯤꯃꯅꯤ ꯍꯥꯏꯕ ꯃꯥꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯈꯣꯡꯂꯤꯕ ꯑꯗꯨꯒ ꯍꯥꯏꯔꯨꯕ ꯈꯜꯂꯨꯕꯒ ꯏꯆꯥ ꯆꯥꯟꯅꯩ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯔꯕꯁꯨ ꯆꯥꯟꯅꯩ, ꯁꯥꯃꯨꯀꯣꯟ ꯕꯥꯃꯣꯟ ꯍꯥꯏꯔꯕꯁꯨ ꯆꯥꯟꯅꯩ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ ꯃꯥꯅ ꯈꯣꯡꯂꯤꯕ ꯑꯁꯤ ꯍꯦꯛꯇ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯄꯪ ꯕꯥꯕꯨ ꯍꯥꯏꯔꯕꯁꯨ ꯆꯥꯟꯅꯩ, ꯌꯣꯛꯈꯣꯛ ꯇꯦꯡꯈꯣꯛ ꯍꯥꯏꯔꯕꯁꯨ ꯆꯥꯟꯅꯩ꯫ ꯑꯩꯅ ꯒꯨꯔꯨ ꯊꯤꯕ ꯑꯁꯤꯗ ꯃꯥꯅ ꯑꯄꯪꯕ ꯅꯪꯅ ꯒꯨꯔꯨ ꯊꯤꯔꯤꯕꯗꯨ ꯌꯣꯛꯈꯣꯛ ꯆꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯅꯪꯒꯨꯝꯕ ꯎꯆꯦꯛꯅ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯍꯥꯏꯗꯨꯅ ꯆꯩꯕꯒ ꯁꯥꯔꯤ, ꯅꯪꯗꯨꯝ ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯂꯩꯇꯨꯝ ꯐꯛꯇꯨꯅ ꯊꯥꯔꯦ꯫ ꯎꯆꯦꯛꯇꯨ ꯄꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯎꯆꯦꯛꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩꯗ ꯇꯥꯟꯅꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯎꯈꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯦ꯫ ꯎꯆꯦꯛ ꯑꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯈꯣꯡꯂꯛꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯑꯄꯪꯕ ꯃꯉꯣꯟꯗ ꯆꯩꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯋꯥꯕ ꯈꯪꯗꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯎꯆꯦꯛꯅ ꯈꯣꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤꯕꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯕꯨ ꯈꯪꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯆꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅꯁꯨ ꯑꯩꯕꯨ ꯑꯄꯪ ꯕꯥꯕꯨ ꯍꯥꯏꯗꯨꯅ ꯆꯩꯖꯕ ꯁꯥꯔꯤ꯫ ꯅꯪꯕꯨ ꯍꯦꯛ ꯍꯥꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯍꯥꯛ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈ꯭ꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯂꯩꯇꯨꯝ ꯄꯥꯏꯗꯨꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯇꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯎꯆꯦꯛ ꯑꯁꯤꯅ ꯈꯔ ꯄꯥꯏꯔꯒ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯈꯣꯡꯂꯛꯏ꯫ ꯑꯄꯪ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯆꯩꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ꯫ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯤ, ꯄꯤꯛꯈ꯭ꯔꯕ ꯎꯆꯦꯛ ꯃꯆꯥ ꯑꯁꯤꯅ ꯐꯥꯎꯕ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯆꯩꯖꯕ ꯁꯥꯔꯤ꯫ ꯑꯗꯨꯅꯗꯤ ꯏꯃꯥꯟꯅꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯕꯦꯚꯥꯔ ꯇꯧꯕꯤꯔꯔꯣꯏ꯫ ꯅꯍꯥꯛ ꯍꯥꯠꯇ꯭ꯔꯕꯗꯤ
ꯑꯩꯒꯤ ꯃꯤꯡꯆꯠ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯈꯪꯗꯅ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯑꯁꯣꯡꯕ ꯎꯔꯛ ꯑꯗꯨꯗ ꯂꯩꯔꯦ꯫ ꯎꯆꯦꯛꯅ ꯍꯣꯡꯂꯛꯄ ꯌꯦꯡꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯛꯄꯅ ꯃꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯛꯈꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯅ ꯎꯆꯦꯛ ꯇꯥꯟꯅꯕ ꯑꯁꯤꯗ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯦ, ꯀꯔꯤ ꯆꯥꯔꯒ ꯃꯥꯕꯨ ꯐꯥꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯒꯦ ꯈꯟꯗꯨꯅ ꯑꯄꯪꯅ ꯂꯩꯔꯤꯉꯩꯗ ꯃꯅꯥꯛ ꯑꯗꯨꯗ ꯍꯩꯠ ꯄꯥꯝꯕꯤ ꯑꯃ ꯃꯈꯣꯡ ꯃꯌꯥꯗ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯄꯥꯟꯕ ꯊꯦꯡꯅꯔꯦ꯫ ꯑꯄꯪ ꯃꯗꯨ ꯎꯔꯒ ꯃꯁꯤꯕꯨ ꯆꯥꯕ ꯌꯥꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯆꯥꯗꯨꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯩꯠ ꯑꯃꯨꯟꯕ ꯈꯔ ꯍꯦꯛꯇꯨꯅ ꯆꯥꯔꯦ꯫ ꯃꯅꯥꯛ ꯑꯗꯨꯗ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯐꯖꯕ ꯑꯆꯧꯕ ꯑꯃꯁꯨ ꯍꯩꯕꯣꯡ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯤꯕꯗꯨꯁꯨ ꯎꯔꯦ꯫ ꯃꯥꯅ ꯍꯩꯠꯇꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯍꯩꯕꯣꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯦꯛꯇꯨꯅ ꯆꯥꯔꯦ꯫ ꯌꯥꯝꯅ ꯍꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯍꯩꯕꯣꯡ ꯆꯥꯕꯗ ꯍꯩꯕꯣꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯒ ꯑꯄꯪꯅ ꯀꯔꯤꯅꯣ ꯍꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯣꯕꯁꯨ ꯌꯥꯎꯗꯅ ꯇꯨꯃꯤꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯑꯁꯤꯕꯨ? ꯍꯩ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯏ꯫ ꯑꯩꯅ ꯆꯥꯛ ꯂꯥꯝꯗꯨꯅ ꯃꯈꯣꯏ ꯃꯄꯨ ꯇꯥꯛꯇꯅ ꯑꯩꯅ ꯆꯥꯔꯨꯔꯦ, ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯆꯥꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯍꯥꯛ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯨꯃꯤꯠꯁꯤꯡ ꯑꯗꯨꯗ ꯈꯨꯔꯨꯝꯂꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯕꯤꯌꯨ, ꯍꯩ ꯑꯁꯤ ꯑꯩꯗꯤ ꯅꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯆꯥꯛ ꯂꯥꯝꯕ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯇꯥꯛꯍꯧꯗꯅ ꯆꯥꯊꯣꯛꯂꯨꯔꯦ꯫ ꯃꯗꯨꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯥꯎꯔꯗꯨꯅ ꯃꯅꯨꯡꯗ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯣꯏꯅꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯝꯂꯦ꯫ ꯑꯩꯕꯨ ꯁꯥꯎꯕꯤꯒꯅꯨ, ꯑꯩꯍꯥꯛ ꯍꯩ ꯆꯥꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯐꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯑꯩꯅ ꯆꯪꯖꯔꯤ ꯍꯥꯏꯗꯨꯅ ꯑꯄꯪꯅ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯨꯃꯤꯠꯁꯤꯡ ꯑꯗꯨꯗ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯛꯄ ꯎꯁꯥ ꯑꯃꯗ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛꯅ ꯑꯃꯨꯛ ꯈꯣꯡꯂꯛꯂꯦ꯫ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯂꯛꯄꯗꯨꯗ ꯑꯄꯪꯅ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯅꯣꯛꯅꯗꯨꯅ ꯆꯩꯔꯛꯄ ꯁꯥꯔꯤ꯫ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ! ꯑꯩꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯆꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯇꯥꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯁꯤꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯒꯅꯤ? ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯩꯐꯝ ꯈꯪꯗꯦ꯫ ꯅꯪꯕꯨ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯍꯩꯕꯣꯡꯗ ꯈꯨꯔꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇ ꯂꯩꯇꯨꯝ ꯄꯥꯏꯗꯨꯅ ꯎꯆꯦꯛꯀꯤ ꯈꯣꯡꯂꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯩꯇꯨꯝ ꯑꯗꯨꯅ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛꯄꯨ ꯄꯥꯜꯂꯁꯅꯨ ꯍꯥꯏꯅ ꯂꯩꯇꯨꯝ ꯑꯗꯨ ꯀꯟꯅ ꯂꯪꯂꯛꯂꯦ꯫ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯄꯪ ꯑꯁꯤꯅ ꯎꯆꯦꯛ ꯑꯁꯤ ꯍꯥꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯛꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯗꯕꯒꯤ ꯑꯋꯥꯕ ꯂꯩꯔꯛꯇ꯭ꯔꯤ꯫ ꯕꯣꯟ ꯑꯗꯨꯗ ꯄꯥꯟꯕ ꯎꯍꯩ ꯂꯐꯣꯏ ꯆꯥꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯌꯣꯡ ꯏꯀꯥꯏ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯃ ꯃꯥꯅ ꯎꯍꯩ ꯊꯤꯕ ꯆꯠꯄꯗ ꯊꯦꯡꯅꯔꯦ꯫ ꯌꯣꯡ ꯑꯗꯨ ꯑꯄꯪꯅ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯁꯤꯅ ꯀꯔꯝ ꯇꯧꯕ ꯖꯥꯠꯅꯣ? ꯃꯍꯥꯛ ꯃꯤꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯡ ꯃꯔꯤ ꯄꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯁꯤꯅ ꯀꯔꯝꯕ ꯃꯤ ꯃꯈꯜꯅꯣ ꯈꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯣꯡ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯎꯕꯗ ꯑꯩꯗꯤ ꯁꯛ ꯊꯤꯕꯤꯅꯤ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯄꯪ ꯑꯗꯨꯅ ꯌꯣꯡꯒꯤ ꯃꯅꯥꯛꯇ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯗꯤ ꯑꯁꯣꯡꯕ ꯕꯣꯟ ꯑꯁꯤꯗ ꯅꯊꯟꯇ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕ? ꯅꯪꯕꯨ ꯅꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯊꯧꯁꯥꯗꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯌꯣꯡꯅ ꯎꯔꯗꯨꯅ ꯎꯊꯛꯇ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯑꯄꯪꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯊꯟꯇ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕꯅꯣ, ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯕꯨ ꯊꯧꯁꯥꯗꯅ ꯎꯁꯤꯠꯇꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯎꯊꯛꯇ ꯀꯥꯗꯨꯅ ꯂꯩꯕ ꯁꯥꯏ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕꯁꯤ ꯎꯆꯦꯛ ꯑꯁꯤꯇ ꯅꯠꯇꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇꯦ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯇꯨꯝ ꯑꯗꯨꯅ ꯌꯣꯡꯗ ꯊꯥꯔꯦ꯫ ꯃꯗꯨꯗ ꯌꯣꯡ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯃꯃꯤꯠ ꯈꯞꯆꯤꯜꯂꯛꯂꯦ꯫ ꯌꯣꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯑꯄꯪꯅ, ꯅꯪꯗꯤ ꯑꯩꯅ ꯂꯩꯇꯨꯝꯅ ꯊꯥꯔꯒ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯃꯤꯠ ꯃꯤꯁꯤ ꯈꯠꯇꯨꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ? ꯅꯪꯒꯤ ꯅꯑꯣꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ꯫
ꯑꯩꯍꯥꯛ ꯅꯪꯅ ꯑꯗꯨꯝꯅ ꯁꯥꯎꯔꯝꯂꯣꯏ ꯈꯪꯗꯕꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯇꯨꯝ ꯊꯥꯔꯨꯔꯦ꯫ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯂꯩꯇꯨꯝ ꯊꯥꯔꯔꯣꯏ꯫ ꯅꯪ ꯑꯩ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ, ꯁꯥꯎꯅꯔꯒꯨꯝꯁꯤ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨ ꯃꯤꯔꯣꯟ ꯊꯣꯛꯇ꯭ꯔꯕꯁꯨ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯇꯧꯕꯤꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯑꯄꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯄꯪ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯌꯣꯡ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯃꯈꯨꯠꯅ ꯅꯥꯟꯕꯤꯔꯗꯨꯅ ꯑꯩꯗꯤ ꯅꯪꯕꯨ ꯁꯥꯎꯅꯤꯡꯂꯨꯔꯦ, ꯅꯍꯥꯛ ꯁꯥꯎꯔꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯃꯁꯥꯗꯨ ꯅꯥꯟꯊꯣꯛꯄꯤꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨꯁꯨ ꯃꯥꯕꯨ ꯆꯥꯟꯕꯤꯔꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯕꯒꯤ ꯃꯑꯣꯡ ꯎꯠꯂꯦ꯫ ꯑꯄꯪꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯍꯥꯠꯄ ꯉꯝꯗꯅ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯅꯪ ꯑꯩ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯌꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡꯅ ꯈꯣꯡꯂꯛꯄꯒ ꯑꯄꯪꯅ ꯂꯩꯇꯨꯝ ꯄꯥꯏꯔꯒ ꯇꯥꯟꯅꯔꯤꯕꯗꯨ ꯌꯣꯡ ꯑꯗꯨꯅ ꯈꯪꯂꯛꯂꯦ꯫ ꯌꯣꯡ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯎꯆꯦꯛ ꯑꯁꯤ ꯐꯥꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯐꯥꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛꯄꯨ ꯈꯣꯡꯕ ꯇꯥꯕ ꯃꯐꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯁꯥ ꯇꯥꯟꯕ ꯃꯤꯁꯤꯡꯅ ꯁꯥ ꯐꯥꯅꯕꯒꯤꯗꯃꯛ ꯊꯥꯛꯂꯝꯕ ꯂꯥꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯆꯦꯛꯅ ꯑꯄꯪꯕꯕꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛꯅ ꯈꯣꯡꯂꯤꯕ ꯃꯔꯣꯟ ꯑꯗꯨꯗꯤ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯔꯣꯟꯅ ꯍꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯑꯄꯪꯕꯕꯨꯅ ꯃꯥꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯑꯄꯪꯕꯕꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯂꯥꯡ ꯊꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯎꯁꯥꯗ ꯇꯣꯡꯂꯗꯨꯅ ꯈꯣꯡꯂꯛꯂꯦ꯫ ꯃꯗꯨꯗ ꯑꯄꯪꯅ ꯃꯈꯨꯠꯇ ꯂꯩꯇꯨꯝ ꯄꯥꯏꯔꯗꯨꯅ ꯎꯆꯦꯛ ꯍꯥꯠꯅꯕ ꯆꯠꯂꯤꯕ ꯑꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯎ ꯑꯗꯨꯗ ꯃꯅꯤꯟ ꯅꯥꯏꯍꯟꯗꯅ ꯀꯥꯈꯠꯂꯛꯂꯦ꯫ ꯌꯣꯡ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯐꯥꯅꯕ ꯃꯥꯅ ꯇꯣꯡꯂꯤꯕ ꯎꯁꯥ ꯇꯝꯅ ꯀꯟꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯎꯆꯦꯛꯅ ꯇꯣꯡꯂꯤꯕ ꯑꯀꯪꯕ ꯎꯁꯥ ꯑꯗꯨ ꯌꯣꯡꯅ ꯇꯥꯞ ꯄꯥꯏꯕꯗ ꯎꯆꯦꯛꯇꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯌꯣꯡ ꯑꯗꯨ ꯊꯥꯛꯂꯤꯕ ꯂꯥꯡꯗ ꯎꯁꯥ ꯑꯀꯪꯕ ꯑꯗꯨꯒ ꯀꯣꯟꯅꯅ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯌꯣꯡ ꯑꯗꯨ ꯂꯥꯡꯂꯤꯅ ꯊꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯎꯗꯒꯤ ꯇꯥꯔꯛꯄꯒꯤ ꯅꯥꯕꯅꯤ, ꯁꯥꯗꯥꯟꯕꯒꯤ ꯑꯌꯩ ꯆꯩꯅ ꯐꯨꯕꯒꯤ ꯅꯥꯕꯅꯤ꯫ ꯃꯍꯥꯛ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯤꯁꯤ ꯈꯠꯄꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯑꯄꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯄꯪ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯅ ꯂꯦꯡꯕ ꯌꯥꯗꯅ ꯃꯌꯥ ꯀꯥꯈꯠꯇꯨꯅ ꯃꯤꯁꯤ ꯈꯠꯄꯒꯨꯝ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯃꯍꯥꯛ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯇꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯥ ꯑꯁꯤ ꯂꯦꯡꯕ ꯌꯥꯗꯦ, ꯂꯦꯡꯕꯒ ꯆꯩ ꯃꯇꯦꯛ ꯑꯃꯅ ꯄꯪꯐꯨꯗ ꯐꯨꯏ꯫ ꯍꯦꯔꯥ, ꯀꯔꯤ ꯃꯇꯧꯅꯣ? ꯐꯨꯔꯤꯕ ꯆꯩ ꯑꯁꯤ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯑꯄꯪ ꯌꯣꯡꯗ ꯐꯨꯔꯤꯕ ꯆꯩ ꯑꯗꯨ ꯐꯥꯒꯦ ꯇꯧꯕꯗ ꯃꯍꯥꯛꯁꯨ ꯆꯩ ꯑꯗꯨꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯐꯨꯔꯦ꯫ ꯃꯗꯨꯗ ꯑꯄꯪ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯀꯤꯕ ꯑꯅꯥꯕ ꯂꯩꯇꯅ ꯐꯨꯔꯤꯕ ꯑꯌꯩ ꯂꯥꯡꯒꯤ ꯆꯩ ꯑꯗꯨ ꯐꯥꯔꯦ꯫ ꯃꯥꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯆꯩ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯀꯟꯅ ꯆꯤꯡꯊꯔꯛꯄꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯆꯩꯗꯨ ꯃꯌꯥꯏꯗ ꯇꯦꯛꯇꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯑꯃꯥꯡꯕ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯇꯥꯁꯤꯜꯂꯦ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯥꯡ ꯊꯥꯛꯂꯝꯕꯁꯤꯡꯅ ꯃꯥꯡꯁꯤꯜꯂꯝꯕ ꯑꯃꯥꯡꯕ ꯑꯗꯨꯅ ꯇꯩꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯅ ꯌꯣꯡꯒꯤ ꯊꯨꯔꯤꯕ ꯂꯥꯡ ꯑꯗꯨꯕꯨꯗꯤ ꯂꯧꯊꯣꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯥꯡꯕ ꯇꯩꯔꯒ ꯑꯃꯅ ꯂꯥꯡꯒꯤ ꯑꯌꯩ ꯆꯩꯅ ꯐꯨꯈꯤꯕꯒꯤ ꯃꯁꯥꯗꯨ ꯄꯩꯅ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯂꯥꯡꯃꯤꯟꯅꯈꯤ꯫ ꯑꯄꯪ ꯑꯗꯨꯅ ꯃꯁꯥꯗꯨ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤ ꯐꯠꯇ꯭ꯔꯕ ꯎꯆꯦꯛ ꯑꯁꯤꯅ ꯂꯥꯛꯅꯈ꯭ꯔꯦ꯫ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯗꯨꯅ ꯗꯟꯗꯤ ꯄꯤꯒꯗꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨꯅꯁꯨ, ꯍꯦꯔꯥ, ꯂꯥꯛꯆꯈ꯭ꯔꯦꯗ, ꯃꯥꯒꯨꯝꯕ ꯎꯆꯦꯛꯅ ꯑꯩꯕꯨ ꯀꯌꯥ ꯊꯤꯅ ꯇꯧꯔꯝꯂꯤꯕꯅꯣ, ꯃꯥꯕꯨ ꯍꯦꯛ ꯐꯥꯕꯒ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯁꯤꯅ ꯈꯣꯡꯕ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯆꯩꯕꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯌꯣꯡ ꯑꯃꯁꯨꯡ ꯑꯄꯪ ꯃꯈꯣꯏ ꯑꯅꯤꯅ ꯎꯆꯦꯛꯅ ꯈꯣꯡꯂꯤꯕ ꯐꯥꯅꯕ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ
ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯃ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕ ꯎꯔꯦ꯫ ꯑꯄꯪꯅ ꯈꯜꯂꯤ, ꯃꯁꯤ ꯇꯣꯡꯗꯨꯅ ꯇꯥꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯎꯆꯦꯛ ꯑꯁꯤ ꯐꯥꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯥꯅ ꯁꯒꯣꯜ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯍꯦꯛꯇ ꯆꯦꯜꯂꯤ꯫ ꯃꯍꯥꯛ ꯁꯒꯣꯜ ꯐꯥꯕ ꯉꯝꯗ꯭ꯔꯕꯗ ꯁꯥꯎꯔꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯒꯣꯜꯒꯤ ꯃꯃꯩ ꯄꯥꯏꯔꯦ꯫ ꯁꯒꯣꯜ ꯑꯗꯨ ꯈꯪꯕꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯄꯪ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯄꯥꯏꯕꯒꯨꯝ ꯆꯠꯂꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯣꯏꯕꯅ ꯁꯒꯣꯜꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯗꯦ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯀꯟꯅ ꯆꯦꯟꯗꯨꯅ ꯑꯄꯪꯕꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯨꯔꯦ꯫ ꯑꯄꯪ ꯁꯒꯣꯜ ꯃꯃꯩ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯄꯥꯏꯕ ꯃꯤꯒꯨꯝ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯁꯒꯣꯜꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯕꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯅꯤ ꯙꯣꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨꯅ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯇꯧꯗꯨꯅ ꯆꯦꯜꯂꯛꯄꯅ ꯃꯣꯅꯤ ꯙꯣꯔꯤꯕꯨ ꯁꯒꯣꯜꯅ ꯆꯦꯟꯊꯨꯔꯦ꯫ ꯃꯣꯅꯤꯅ ꯇꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯁꯣꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯤꯄꯥ ꯑꯁꯤꯅ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯃꯩ ꯃꯩꯔꯨꯡ ꯄꯥꯏꯗꯨꯅ ꯑꯄꯥꯏꯕꯒꯨꯝ ꯄꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯀꯤꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯃꯗꯨ ꯎꯔꯒ ꯃꯨꯅꯤ ꯂꯥꯏꯅꯤꯡꯕꯗꯨ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, "ꯍꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯅꯥꯖꯍꯧꯔꯕꯁꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯪꯅ ꯅꯤꯡꯖꯕ ꯊꯨꯡꯖꯔꯣ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯑꯁꯨꯝ ꯆꯦꯟꯈꯤꯕꯅ ꯃꯗꯟꯄꯨꯔꯤ ꯂꯩꯕꯥꯛ ꯌꯧꯔꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯆꯦꯟꯕ ꯋꯥꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯗꯟ ꯀꯧꯏ꯫ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯗꯟꯄꯨꯔꯤ ꯍꯥꯏꯅ ꯀꯧꯏ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯖ ꯀꯩꯅꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯤꯌꯥꯔꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯄꯨꯔꯣꯏꯕ ꯑꯐꯕ ꯑꯀꯟꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯕ ꯃꯍꯥꯗꯦꯕꯕꯨ ꯄꯨꯖꯥ ꯇꯧꯖꯩ꯫ ꯃꯁꯤꯗ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯖꯥꯗ ꯄꯦꯟꯕꯤꯔꯗꯨꯅ ꯑꯄꯪ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯅ ꯑꯄꯪꯅ ꯃꯃꯩ ꯃꯩꯔꯨꯡ ꯄꯥꯏꯗꯨꯅ ꯌꯥꯟꯕꯗ ꯁꯒꯣꯜꯅ ꯀꯥꯎꯗ꯭ꯔꯤꯕꯗꯨꯁꯨ ꯃꯍꯥꯗꯦꯕꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤꯅꯤ꯫ ꯁꯒꯣꯜꯅ ꯆꯦꯜꯂꯛꯄꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯅ ꯄꯨꯖꯥꯒꯤꯗꯃꯛ ꯂꯩ ꯍꯦꯛꯄ ꯂꯥꯛꯄꯗ ꯅꯤꯄꯥ ꯑꯃꯅ ꯁꯒꯣꯜꯒꯤ ꯃꯩꯔꯨꯡꯗ ꯌꯥꯜꯂꯒ ꯁꯒꯣꯜꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯩ, "ꯅꯤꯄꯥ ꯑꯁꯤꯕꯨ ꯉꯥꯎꯕ ꯖꯥꯠꯂꯥ? ꯁꯒꯣꯜ ꯑꯁꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯆꯠꯇꯕꯤꯗ ꯃꯃꯩ ꯄꯥꯏꯔꯒ ꯁꯒꯣꯜ ꯊꯧꯔꯤꯕ ꯑꯁꯤꯕꯨ ꯉꯥꯡꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯒꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯄꯪ ꯑꯗꯨꯅ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯅ ꯄꯥꯏꯅ ꯁꯒꯣꯜꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯅꯤꯡꯊꯤꯅ ꯐꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯌꯣꯡ ꯑꯗꯨꯁꯨ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯁꯨ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯁꯒꯣꯜꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯒꯣꯜ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯂꯝꯁꯥꯡ ꯆꯦꯜꯂꯛꯄꯅ ꯋꯥꯔꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ, ꯃꯥꯒꯤ ꯁꯒꯣꯜ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯕ ꯇꯣꯡꯕ ꯇꯝꯕꯤꯗ꯭ꯔꯤꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯕ ꯇꯝꯕꯤꯒꯦ ꯇꯧꯕꯗ ꯁꯒꯣꯜꯅ ꯆꯦꯟꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯏꯇꯥꯁꯥ, ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ, ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯪꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯀꯩꯅꯥꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯣ ꯁꯒꯣꯜ ꯊꯧꯕ ꯇꯥꯗꯥ, ꯅꯍꯥꯛꯄꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ, ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ, ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ" ꯍꯥꯏꯔꯛꯂꯕꯗ ꯑꯄꯪꯅ, "ꯏꯕꯦꯝꯃ ꯈꯣꯏ, ꯑꯩꯗꯤ ꯂꯝꯗꯨ ꯂꯥꯞꯃꯟꯈꯤꯕꯅ ꯀꯥꯎꯕꯨ ꯀꯥꯎꯔꯦ꯫ ꯑꯩꯒꯤ ꯃꯤꯡꯅ ꯃꯌꯥꯝꯅ ꯑꯄꯪ ꯑꯄꯪ ꯍꯥꯏꯅ ꯀꯧꯅꯩ" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯩꯅꯥꯁꯤꯡ ꯑꯗꯨꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯂꯝꯕꯨ ꯂꯥꯞꯂꯒ ꯀꯥꯎꯅꯕꯣꯏꯔꯦ, ꯑꯗꯨꯒ ꯃꯤꯡ ꯑꯗꯨꯁꯨ ꯇꯥꯕꯗ ꯐꯅꯗꯨꯝ ꯄꯛꯆꯔꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯒꯤ ꯃꯤꯡ ꯑꯗꯨꯒꯤ ꯃꯃꯩꯗ ꯅꯆꯟ ꯑꯩꯈꯣꯏꯅ ꯀꯥꯎꯖꯗꯅꯕ ꯃꯤꯡ ꯑꯃꯇꯪꯒ ꯅꯞꯁꯤꯟꯖꯒꯦ ꯆꯤꯡꯅꯕꯤꯕ꯭ꯔꯥ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯄꯪꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯒꯤ ꯆꯤꯡꯅꯒꯗꯣꯔꯤꯕꯅꯣ? ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥꯕꯨ ꯁꯥꯎꯏ ꯍꯥꯏꯕ꯭ꯔꯥ" ꯍꯥꯏꯔꯛꯈꯤ꯫ ꯔꯥꯖ ꯀꯩꯅꯥꯁꯤꯡ ꯑꯗꯨꯅ "ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ,
wa ngangnababу sawngang sawngang ngangduna taba yamna nungaikre tadagi miyamna thonba ming adugi mamaida aikhoi mayamna babu haiba simatang hapsarage haireklabada apangna ibe masingna aibu nungsibiduna haibiribadu aisu yajare adubu aidi babudi nasadi bonda aigi marup yonga siga loinana bongi uhai saduna leijabani ibe masingna babu haibadu aigi mingda napsin bikrabadi mina aibu nongna birakani adubu ibe masingna thonbiba mingoibana nabungaisu yajarage hek haire magi wadu taraga Rajkumari singna onthongna singkraba mi sida apang haina kaunariba mi singadu ngaubu ngauraba jani hairakhi wari sanaraba matungda apangna hairakhi ibe amasing laibi horo maruba siga khoyani ngasi numit nini surakle kari amata saba phanglaktaba aikhoi bon tana satuna ohi hektuna sarudrabadi yamna lamle ibe masingi uhai ka panbra hanglakhi magi samsamna ngangli badu taraga haujikpu bonda satuna uhai thiruba honadre aduna konungda sangduna sak savikro yarabadi leba asida asum laithukpiduna ibung na pamba ina mama khanbiduna lohonglaga aikhoi mayamge marakta laibiro hairakhi maduda apangna ibe masing nupigi wadudi thamkisi nakhoina hairiba sa adubu nakhoigi leibra nakhoina palakpadagi aihak khanglam lamlaklei nakhoina aibu sak pijabiba ngamgadra hairabada Rajkumari sing aduna ibungna bu sabige hairabadi ningba thungna sabikho aduga konungda sangduna Rajkumari gi sagol angauba lakpa ngamdraba ma lei madubu ibungna lakpiduna gyan tahanba ngambirabadi sakta nati ningthaugi majai bema Rajkumari lauduna nungaina leigadoribani maduda apangna ibe masina sak pijabigani hairabadi sagol adusu aihak laksaramge aduga ningthaugi macha lauba haibadudi aidi kaya pamde hairakhi apangi wadu taraga Rajkumari singna amu hairakhi kari maram laibanano ibungna Rajkumari pamde haibiribadu wadu taraga apangna ibe masing Rajkumari pamjadi hairibasi atai amagina sati makhoi di konungda awatpa mata laitana laibana maning tauna kari sudana lairakpana lairaba uhai saba aina laururaga uhai hekpa haitaduna aihak saba phangdana legadabagi saruk aigumba lairaba nupi laubana phagani khanjabagi wani hek hairakhi magi wadu taraga ningthaugi majaibe madu mapungda khali nipa asi yamna singkhraba misakni mana hairiba sibu aibu pamdaduna hairibani asum khanduna majaibe mana hoi bungo nathau nada layu napukta sengu adu oirabadi kari sondana nungaina thamgadoribani hairakhi majaibe magi wadu taraga apangna kidum kijareda hairakhi magi waduda Rajkumari singdu walauna noknaduna hairakhi karigino nungaina thamgani hairaga kibu kire hairibadi wadu taraga ibe makhoi wari adu kona ngangnarasi nakhoina sak pijagani haibadu hana pijakho hairabada Rajkumari sing aduna hoine he mina hana sak saraktaba nominini sure haikhibani haiduna Rajkumari singna mang thaduna apang babuna sagol aduda yong aduga loinena punna tongladuna sagol adubu Rajkumari singi matung induna salu haiduna inget pirabada sagol adu mabu kibadagi mana hairibadu induna Rajkumari singi matung induna konungda lagle nipa amana yongga loinena Rajkumari singi matung induna laglibadu ningthau aduna khali lagliba sagol tongbani pa sibu karamba leibaki ningthau masa oirigaba onthongna magu laikhreda mabu isanupi Rajkumari na matau karamna phaduna puraklibano khanduna leiringaida makhoi pumnamak konung manungda sanglakle ningthauna Rajkumari singda hangi nipa asi kari maramgi mafam asida puraklibano mahak karaidagino hanglabada majai be maduna pabung maharaj
mahak sagol lakpa hiba mini mahak ki laifamdi bondani mahak sak saba haiti bongi uhai syaduna laibani hai aduna pabung maharaj ki kana amata lakpa tungba ngamdraba sagol heruba kawbabu laktuna tungba tambinaba haiduna mabu sak saba tambige sagol lakpiramu haiduna pusinjarakpani hairabada ningthau adugi puning adu yamna haraure isa sadu oirabadi phare aigi sagol heruba tongba tambigani hairabadi ipa haraure nakoina mahak bonda laibani aduna ningthau haibasi madi khangde hairabanina aihak mana bebhar tawdabagi sauraroi mahakpu sak saba tambiduna mirakta laihanba tambiro hairakhi ningthau aduna ahanbada masa singi wari tadringaida mapukningda khara saurami nipasana ningthau aibu kari thausadana kari su haidana laithui haiduna ningthaugi puning warauramani adubu masa singna mahak mirakta laitaba bonda wahisaduna laibani aduna mabu sagol angauba lahange haiba wahi sing adu taraga ningthaugi puning yamna nungairami mana khali nipasigi phiba murti yengoragadi mahak akanba nipa ama oiragani mahakna mirakta laitaba maramna migi sanabi khangdaduna tawjaribani mana mirakta lairaba matungda mahak sanabi soidana khanglakhigani haina ningthauna apangba mini haibadi khankhidre mahak rajkumarina mahakpu ningthina pija bithak tawbire yong adusu magi nakta magi saruk thabiraduna saminare asumna nominini humni surakpa matamda mahakpu sagol adu laktuna tungba tambiro hairakhi ningthaugi mapal kangjaibungda miyam tenkhre miyam aduna ngangnai ningthaugi sagol angauba kana amatana lakpa ngamdraba sibu laktuna tongba tambigani haiduna bondagi nipa ama lai hairi mahak soidana siragani mangondagi henba ningthau masa thauba kanba kaya kaya sagol asina kauthattuna hatkrabani magumba bonda laiba mirak tindaba mahakna karamna angauba sagol asibu tongba tambigadoribano haina sonarakhi nipa ase numit asida rajkumarina lai khurumjaraduna hairakhi nangna kana amatana mathakta tongba ngamkhidraba sagol mathakta tongbiduna aigi ningba thungba ohenbiu haiduna nipa asigi hana selakpa amanba phidu afaba phi piraduna selhale aduga miyamna tinba mafam aduda ningthau manai singna puduna lagle magi maung phibam murti edu uraga miyam aduna ngangnarakhi nipa asigi phibam murti asidi onthongna ningthi jakhreda soidana mana sagol asingamgani ngangnai sonai apang thawisa sadana yong aduga loinana miyam teliba mafam aduda thumkhre mahakti sagol angauba haibasi karino kadaino haiba khangbanati aduna kari sukhandana ningthau manai singna mangakta thauri asangba mari thuraduna tungmang nag yet oida thauri liton pairaga puragliba sagol adu uraga karino sagol macha masida makoi mayam sangduna thauri thuduna puriba sibu hera makoi si kayada pangkhidrabano asum haina mapukningda khalli mana mafam aduda lakpa matam aduda magi hana tonglakpa sagol adusu matung induna lakhi miyamna mabu ubada ngangnariba wadu taraga rajkumarina khali aina nungsijaba mahag asibu thaganariba asi tajaraga aigi puning asi penjai soidana sagol asi mana tongba ngamgani teliba miyam pomdabak aduna nipa asi maguni lei adubu mana angauba lakpa ngamdraba sagol asiga karamna thengnabagi haibadu yengsi ngangaduna leire matam asida sagol puthorokliba ningthau manai singaduna ningthaugi sagol angauba adu thadu hairabada chaukraba kangjaibung aduda sagol adu mangakta thoriba thauriga konana thadokle maduda apang aduna sagol adu bu phanabagi damak mafi sem saduna thorokle sagol aduna apang bu hek ubada asumna khali aigi nakta sanglakliba nipa asi karamba mino
ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯊꯧꯁꯥꯗꯦ ꯑꯀꯤꯕꯁꯨ ꯂꯩꯇꯦ ꯃꯍꯥꯛ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯀꯥꯎꯈꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯒꯦ ꯈꯟꯗꯨꯅ ꯁꯒꯣꯜ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯄꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯁꯒꯣꯜ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯄꯪꯅ ꯅꯪꯒꯨꯝꯕ ꯃꯤꯅ ꯇꯣꯡꯅꯕ ꯄꯣꯛꯄ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯖꯒꯅꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯑꯄꯪ ꯁꯤꯡꯅꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯦ ꯁꯒꯣꯜꯒꯤ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯑꯄꯪꯅ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯒꯣꯜ ꯑꯗꯨ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯑꯄꯪꯅꯁꯨ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯒꯗꯕꯒꯤ ꯀꯟꯅ ꯇꯥꯟꯅꯔꯤ ꯁꯒꯣꯜꯁꯨ ꯃꯥꯅ ꯇꯥꯟꯅꯕ ꯐꯪꯗꯅꯕ ꯀꯟꯅ ꯆꯦꯜꯂꯤ ꯑꯄꯪꯅ ꯑꯋꯥꯕ ꯂꯩꯇꯅ ꯁꯒꯣꯜꯕꯨ ꯇꯥꯟꯅꯔꯤ ꯃꯍꯥꯛ ꯕꯣꯟꯗ ꯎꯍꯩ ꯆꯥꯗꯨꯅ ꯌꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯟꯕ ꯆꯣꯡꯕ ꯎ ꯀꯥꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯇꯦ ꯃꯥꯅ ꯁꯨꯝ ꯁꯒꯣꯜꯒꯤ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯂꯤꯇꯣꯟ ꯄꯥꯏꯅꯕ ꯇꯥꯟꯅꯔꯛꯄꯅ ꯀꯥꯡꯖꯩꯕꯨꯡ ꯑꯗꯨ ꯑꯣꯏꯅ ꯁꯒꯣꯜꯅ ꯆꯦꯟꯕ ꯑꯄꯪꯅ ꯁꯒꯣꯜ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯔꯛꯄ ꯑꯁꯤꯅ ꯁꯒꯣꯜ ꯑꯗꯨꯅ ꯈꯜꯂꯤ ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯑꯇꯩ ꯃꯤꯁꯤꯡꯒ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯁꯒꯣꯜ ꯆꯦꯟꯕ ꯂꯦꯞꯇꯦ ꯑꯄꯪꯁꯨ ꯅꯍꯥꯟ ꯃꯥꯅ ꯕꯣꯟꯗꯒꯤ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯁꯒꯣꯜꯅ ꯈꯪꯕꯒꯨꯝ ꯀꯤꯕꯒꯨꯝ ꯇꯧꯅ ꯀꯟꯅ ꯄꯥꯏꯕꯒꯨꯝ ꯆꯦꯜꯂꯛꯄꯗ ꯃꯨꯅꯤ ꯂꯥꯏꯅꯤꯡꯕ ꯑꯃ ꯁꯒꯣꯜ ꯑꯆꯦꯟꯕ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯆꯠꯂꯕꯗ ꯃꯨꯅꯤꯅ ꯍꯧꯒꯠꯂꯒ ꯌꯦꯡꯕꯗ ꯅꯤꯄꯥ ꯑꯃꯅ ꯁꯒꯣꯜꯒꯤ ꯃꯃꯩ ꯃꯩꯔꯨꯡ ꯄꯥꯏꯔꯒ ꯑꯄꯥꯏꯕ ꯃꯤꯒꯨꯝ ꯆꯠꯂꯤꯕꯗꯨ ꯎꯔꯒ ꯃꯨꯅꯤ ꯑꯗꯨꯅ ꯁꯥꯎꯒꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯈꯤꯕ ꯁꯥꯕꯥꯁ ꯁꯒꯣꯜ ꯐꯥꯒꯦ ꯇꯧꯔꯤꯕ ꯅꯤꯄꯥ ꯅꯪꯒꯤ ꯀꯨꯝꯍꯩ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯒ ꯃꯨꯅꯤꯅ ꯁꯒꯣꯜ ꯆꯦꯟꯈꯤꯕꯒꯤ ꯑꯅꯥꯕꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ ꯅꯨꯡꯉꯥꯏꯅꯦꯍꯦ ꯅꯤꯄꯥ ꯅꯪꯒꯤ ꯅꯊꯧꯅꯥ ꯎꯔꯨꯕꯗ ꯑꯩꯍꯥꯛ ꯄꯦꯜꯂꯦ ꯑꯗꯨꯅ ꯅꯍꯥꯛ ꯁꯥ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯕꯣꯔ ꯑꯣꯏꯅ ꯅꯪꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯪꯒꯣꯜ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯧꯔꯤ ꯂꯤꯇꯣꯟ ꯑꯗꯨ ꯄꯥꯏꯕ ꯉꯝꯖꯔꯗꯨꯅ ꯁꯒꯣꯜꯅ ꯆꯦꯜꯂꯤꯕ ꯃꯈꯩ ꯃꯥꯁꯨ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯑꯋꯥꯕ ꯂꯩꯇꯕ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎꯅꯔꯛꯈꯤ ꯄꯦꯜꯂꯦꯍꯦ ꯅꯤꯄꯥ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯅꯪꯒꯤ ꯅꯁꯥꯗ ꯑꯋꯥꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯑꯄꯪꯅ ꯈꯔ ꯈꯔ ꯁꯒꯣꯜꯒ ꯅꯛꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯄꯪꯅ ꯁꯒꯣꯜ ꯃꯊꯛꯇ ꯆꯣꯡꯈꯠꯀꯦ ꯇꯧꯕꯗ ꯁꯒꯣꯜꯅ ꯆꯦꯟꯕꯅ ꯃꯊꯛꯇ ꯇꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯃꯥꯅ ꯃꯈꯨꯠ ꯑꯗꯨꯅ ꯁꯒꯣꯜ ꯃꯃꯩꯗ ꯄꯥꯏꯈ꯭ꯔꯦ ꯁꯒꯣꯜ ꯑꯗꯨꯅ ꯀꯔꯤ ꯕꯤꯅꯣ ꯑꯩꯅ ꯀꯥꯎꯒꯗꯕꯁꯨ ꯆꯦꯟꯕꯅꯤꯅ ꯀꯥꯎꯕ ꯌꯥꯗ꯭ꯔꯦ ꯆꯦꯟꯕꯁꯨ ꯋꯥꯔꯦ ꯆꯦꯟꯗ꯭ꯔꯕꯁꯨ ꯃꯥꯅ ꯑꯩꯒꯤ ꯏꯊꯛꯇ ꯇꯣꯡꯈ꯭ꯔꯒꯅꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯤ ꯑꯄꯪꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯁꯒꯣꯜꯒꯤ ꯃꯃꯩ ꯃꯩꯔꯨꯡꯗ ꯄꯥꯏꯔꯒ ꯑꯄꯥꯏꯕ ꯃꯤꯒꯨꯝ ꯆꯠꯂꯤ ꯃꯗꯨ ꯌꯦꯡꯂꯤꯕ ꯄꯨꯝꯅꯃꯛꯇꯨꯅ ꯎꯔꯒ ꯚꯥꯂꯣ ꯚꯥꯂꯣ ꯍꯦ ꯅꯤꯄꯥ ꯅꯍꯥꯛ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯅ ꯂꯥꯎꯅꯔꯛꯈꯤ ꯁꯒꯣꯜ ꯑꯗꯨ ꯑꯄꯪꯕꯨ ꯃꯃꯩꯗ ꯌꯥꯟꯗꯨꯅ ꯆꯦꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯛꯂꯦ ꯁꯒꯣꯜ ꯃꯊꯤ ꯆꯤꯠꯂꯤ ꯑꯄꯪꯒꯤ ꯃꯁꯥꯗ ꯁꯒꯣꯜꯒꯤ ꯃꯊꯤ ꯉꯥꯛꯇ ꯇꯩꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯄꯪꯗꯤ ꯊꯥꯗꯣꯛꯈꯤꯗ꯭ꯔꯤ ꯁꯒꯣꯜꯅ ꯋꯥꯔꯗꯨꯅ ꯇꯞꯇꯛ ꯇꯧꯔꯛꯄꯗ ꯑꯄꯪꯅ ꯁꯒꯣꯜ ꯃꯊꯛꯇ ꯆꯣꯡꯈꯠꯈ꯭ꯔꯦ ꯑꯄꯪ ꯁꯒꯣꯜꯒꯤ ꯃꯁꯥꯗ ꯀꯟꯅ ꯅꯞꯁꯤꯟꯗꯨꯅ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯂꯥꯝꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯁꯟꯒꯤ ꯃꯑꯣꯡꯗ ꯊꯧꯔꯤ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯍꯥꯏꯅ ꯊꯧꯔꯤ ꯂꯤꯇꯣꯟ ꯑꯗꯨꯅ ꯁꯒꯣꯜꯗ ꯐꯨꯔꯗꯨꯅ ꯆꯦꯜꯍꯜꯂꯦ ꯃꯗꯨ ꯌꯦꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯎꯔꯒ ꯊꯥꯒꯠꯅꯔꯗꯨꯅ ꯁꯣꯟꯅꯔꯛꯈꯤ ꯑꯣꯟꯊꯣꯛꯅ ꯊꯧꯅꯥ ꯂꯩꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯁꯣꯟꯅꯗꯨꯅ ꯌꯦꯡꯅꯔꯤ ꯁꯒꯣꯜ ꯑꯁꯤ ꯑꯄꯪꯅ ꯂꯪꯊꯣꯛꯄ ꯌꯥꯗꯅ ꯅꯞꯇꯨꯅ ꯂꯩꯈꯤꯕꯅ ꯁꯒꯣꯜ ꯋꯥꯔꯛꯂꯦ ꯃꯥꯅ ꯈꯜꯂꯤ ꯅꯤꯄꯥ ꯑꯁꯤꯗ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯩꯍꯥꯛ ꯃꯥꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯣꯏꯔꯒꯦ ꯈꯟꯈ꯭ꯔꯦ ꯁꯒꯣꯜ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯒꯣꯜꯒꯨꯝ ꯂꯩꯔꯦ ꯃꯗꯨꯗ ꯑꯄꯪꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯒ ꯅꯤꯡꯊꯧꯗ ꯁꯒꯣꯜ ꯁꯤꯟꯅꯔꯤ ꯑꯄꯪꯗꯤ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯕꯣꯟꯗ ꯂꯩꯔꯨꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯆꯠꯅꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯐꯝꯗ ꯁꯥꯎꯗꯦ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ
Nipa nangi naming apang kawi hairibadu ngasidagidi nangi naming asi apang babu kaurasi haiduna ningthauna mabu apang babu kaubiki. Maduda miya maduna kari noi ningthau ibungo nipa asigi ming asi khara phajaba ama thonbibana pharoidra. Iningthauna nungsibiribani haiduna magi maming apang babu kauriba sibu karigino hangatjarakhi. Maduda ningthauna hairakhi. Ibungo khoi aina magi maming hangbada apang kawi hai. Maduda aina mana pangthokliba pumnamak sikpeladuna mana pangshinnaraga maming apang kawi hairibani. Adugi sumathakta mana pangshinnaba saribadu aina khangle haibagidamakta babu haibasiga pidrabadi apang haina dum satkrabadi. Mahakpo miyamna apang bagum khankragani khanduna babu haiba mingsi haplibani. Adu oirabadi apangi shabda adu mangkhigani hairakhi. Miyam aduna iningthauna joy oire apang babuna joy oire haina launarakhi. Rajkumarina mapuning adu apian boikre. Mahakna apang babugi nakta sangsilaktuna konungda satlasi hairakhi. Maduda apangna hairakhi. Ibem aihak nangna haiba thabak pangthokpa loire. Aduna aihak amuk bonda satlagi. Aina tawgadaba thabak ama wali hairaklabada Rajkumarina haijarakhi. Haujikpu bonda kari thabak laibiribage. Matau karam tauna aibu thadoktuna thambiramlaga satpigadoribano. Apangna aidi kari amata khangjadi. Aigi haibabu aingonda thina chaiduna khongba usek ama bonatuda laihawi. Mabu phaduna waraktriba phawba aihak atopa thabak amata tawkhiroi haiduna aigi marup yong asiga loinana mabu phanaba honaduna leiringaida aina tonglakliba sagol asi thengnare. Mabu ubada aigi marup yong asiga aikhoyanina mabu phanaba tanarakpada muni amasu sagona selakpada sianduna tu hawrabani. Aduna haujikti ibemana sagol laklamu haibasu sagol asi laksaduna mi tongba yaragani laibi hawro aigi thabak loire haire. Makhoi animak kanna yenare. Makhoi anina ngangnaribadu ningthau aduna karino ichanupiga apang babuga ngangnaribasibu aihak khangdaba wafam oiramgadra adubu ichanupina khambagi mawongsu mali aduga apang babuna satke haibagi mawong mali hangdaba yade khanduna ningthauna makhoi anibu magi nakta law haire. Maduda ningthau aduna Rajkumari yengladuna hairakhi. Ibema nakhoi anina ngangnaribadu kari hainaribano ipada sengna hayo hairabada maja ibemana Pabung Maharaj haujikti aina piba thabak loire sagola sisu mi tongba yaragani mahak bonda satlage hairi. Aina nangna satkrabadi amuk halakani thajadi aduna amuk satkraganu konungda leire si hairibani hek haire. Masagi mathamoi nungaitana hairiba wadu taraga ningthau aduna munna khali. Aigi ichanupi asina apang babubu nungsire khangladuna hairakhi. Ibungo babu bonaduda nahak amuk satlaganu. Nahak ipage konung asida leiro. Nangna miyam mamangda uliba thabak asina ipa pele. Hayeng ipana siraba matungda nangna ningthau oiduna palau. Nakhoi ani numit afaba ama yengduna lohongbiragani hairakhi. Ningthaugi wadu taraga apang babuna haijarakhi. Aihak tawgadaba thabak ama leiri. Mabu phaduna dandi pidriba makhai thabak atai paiba yadri hairakhi. Ningthau aduna isagi karamba thabakno ipana isagi nateng pangba yaba thabak oirabadi konungi lanmi bayam thaduna isagi nateng pangangani hairabada apangna hairakhi. Numit khuding mana aibu thina chaiduna leiba usek ama leiri. Mabu phaduna dandi tawdriba makhai aigi thamoi asi nungaifam khangloidori. Aduna mabu hana phaduna dandi pijaraga Maharajna takpiba adu pangthoksage hairakhi. Apangi wadu taraga ningthauna hanglai. Usek adugi mamingdi kari kaubage karamna nanga maga tathinaribano hanglaklabada mana thokhiba wari pumnamak ningthaugi mafamda tamjare.
ꯎꯆꯦꯛ ꯑꯗꯨ ꯑꯄꯤꯛꯄ ꯎꯆꯦꯛꯅꯤ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯃꯔꯨꯞ ꯌꯣꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯀꯌꯥ ꯇꯥꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯀꯔꯤ ꯎꯆꯦꯛꯀꯤ ꯖꯥꯠ ꯑꯣꯏꯔꯝꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯆꯦꯛ ꯑꯗꯨꯅ ꯑꯅꯛꯄꯗ ꯍꯧꯔꯤꯕ ꯎꯁꯥ ꯑꯃꯗ ꯇꯣꯡꯂꯗꯨꯅ ꯑꯄꯪꯕ ꯑꯄꯪꯕ ꯍꯥꯏꯕꯒꯤ ꯃꯔꯣꯟꯗ ꯈꯣꯡꯂꯛꯏ꯫ ꯎꯆꯦꯛ ꯑꯗꯨ ꯈꯣꯡꯕ ꯇꯥꯕꯗ ꯑꯄꯪꯅ ꯃꯍꯥꯔꯥꯖ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯆꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯥꯕꯨ ꯐꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯕꯨ ꯐꯥꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯛꯂꯕꯗ ꯌꯣꯡ ꯑꯃꯁꯨꯡ ꯁꯒꯣꯜ ꯑꯅꯤꯗꯨꯁꯨ ꯃꯥꯕꯨ ꯆꯠꯈꯤꯒꯗꯧꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯅꯤꯄꯥ ꯑꯁꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯃꯥꯅ ꯆꯠꯂꯒꯦꯗ ꯍꯥꯏꯕꯗ ꯁꯒꯣꯜ ꯑꯅꯤꯃꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯑꯩꯅ ꯃꯥꯕꯨ ꯈꯥꯝꯗꯨꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯎꯆꯦꯛ ꯑꯁꯤꯗ ꯁꯥꯎꯈꯤꯒꯅꯨ꯫ ꯏꯄꯥꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯇꯥꯕ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯈꯤꯒꯦ ꯍꯥꯏꯔꯒ ꯑꯄꯪꯕꯨ ꯈꯥꯝꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯃꯥꯡꯉꯩꯗ ꯄꯥꯗꯣꯡ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯑꯅꯪꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯃꯣꯏꯇꯥꯎ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯁꯨꯃꯤꯟ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯛꯄꯅ ꯃꯆꯥ ꯑꯅꯤ ꯄꯣꯛꯆꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯀꯥꯡꯕ ꯀꯧꯏ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯤꯂꯥꯡ ꯀꯧꯏ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯁꯤꯅ ꯆꯍꯤ 4-5 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯃꯥ ꯑꯁꯤ ꯁꯤꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯗꯣꯡ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯑꯄꯤꯛꯄ ꯃꯆꯥ ꯑꯅꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗ ꯈꯨꯔꯧ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯛꯄꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕꯤ ꯊꯥꯡꯇꯦ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛ ꯃꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯁꯦꯟꯅꯕꯤꯅꯕ ꯌꯨꯝ ꯄꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯧꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯊꯥ ꯈꯔꯗꯤ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯃꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯄꯤꯖ ꯄꯤꯊꯛꯄꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯅ ꯃꯃꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯆꯠꯂꯤꯕ ꯅꯣꯝꯂꯤꯕ ꯄꯨꯝꯅꯃꯛꯇ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃ ꯐꯪꯈꯤꯕꯗꯒꯤ ꯃꯍꯥꯛ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯅꯧꯅ ꯐꯪꯂꯤꯕ ꯑꯉꯥꯡ ꯑꯗꯨꯇꯕꯨ ꯃꯆꯥꯅꯤ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯊꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯄꯣꯛꯆꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯧꯖꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯉꯥꯡꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯑꯉꯥꯡꯒ ꯁꯥꯟꯅꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯊꯥꯡꯇꯦ ꯀꯧꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯡꯕ ꯑꯃꯁꯨꯡ ꯇꯤꯂꯥꯡ ꯀꯧꯕꯤ ꯃꯆꯤꯟ ꯃꯧꯄꯥꯅ ꯑꯉꯥꯡꯒꯤ ꯅꯥꯛꯇ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯟꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯄꯥ ꯃꯆꯥ ꯀꯥꯡꯕꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ, ꯏꯕꯨꯡꯉꯣ ꯑꯁꯤ ꯀꯞꯄꯅ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯇꯝꯖꯩ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯥꯟꯅꯃꯤꯟꯅꯧ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯀꯞꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯕꯨꯛ ꯄꯤꯊꯛꯄꯤꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯊꯝꯂꯝꯕꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯉꯥꯡꯅ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯂꯛꯂꯕꯗ ꯑꯉꯥꯡ ꯅꯤꯄꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯑꯉꯥꯡ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯇꯥꯛꯆꯔꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯥꯎꯈ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯊꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯈꯥꯕꯩ ꯆꯩꯒꯞ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯑꯀꯞꯄ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯊꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯁꯤ ꯐꯥꯎꯕ ꯊꯦꯝꯕ ꯉꯝꯗꯕꯗꯤ ꯅꯊꯤꯕꯣꯡ ꯆꯥꯔꯨꯒꯅꯨ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯕꯩ ꯑꯗꯨꯅ ꯀꯥꯡꯕ ꯀꯧꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯈꯥꯕꯩꯅ ꯊꯥꯔꯦ꯫ ꯑꯗꯨꯒ ꯆꯩꯒꯞ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯤꯂꯥꯡꯒꯤ ꯃꯉꯛ ꯁꯝꯗ ꯆꯞꯂꯦ꯫ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯂꯩꯕꯅ ꯈꯨꯗꯛꯇ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯤꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯅ
ꯅꯪꯕꯨ ꯆꯩꯕꯅꯤ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤ꯫ ꯎꯆꯦꯛ ꯑꯁꯤꯅ ꯃꯆꯟꯅꯨꯄꯤ ꯇꯤꯂꯥꯡꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯕꯨꯡꯕꯨ ꯀꯥꯡꯕ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯃꯥ ꯑꯇꯣꯝꯕꯤꯒꯤ ꯑꯀꯟꯕ ꯑꯁꯥꯎꯕꯒꯤ ꯆꯩꯊꯦꯡꯗ ꯑꯔꯦꯝꯕꯗ ꯃꯥꯡꯂꯦꯗꯣ ꯇꯤꯟꯀꯣꯛ ꯀꯥꯡꯀꯣꯛꯂꯦ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯅꯗꯨꯅ ꯃꯥꯂꯦꯝ ꯅꯨꯃꯤꯠ ꯊꯥꯅ ꯄꯥꯜꯂꯤꯕ ꯃꯈꯩ ꯇꯤꯟ ꯀꯥꯡ ꯆꯥꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯏꯃꯤꯡꯁꯨ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯇꯤꯟ ꯀꯥꯡꯒꯨꯝ ꯑꯔꯦꯝꯕ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯇꯤꯟꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛ ꯑꯣꯟꯈꯤ ꯍꯥꯏꯕꯒꯤ ꯃꯃꯤꯡꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯤꯟꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯅꯈꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥ ꯎꯅꯗ꯭ꯔꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯈꯣꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯈꯣꯡꯅꯔꯤꯕꯅꯤ꯫ ꯃꯁꯤ ꯏꯄꯥꯅ ꯇꯥꯕꯗ ꯕ꯭ꯔꯍ꯭ꯃꯗꯦꯁꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯕ꯭ꯔꯍ꯭ꯃꯗꯦꯁꯀꯤ ꯑꯁꯨꯛꯄ ꯎꯃꯪꯗ ꯎꯆꯦꯛ ꯑꯁꯤ ꯂꯩꯈꯤ꯫ ꯎꯆꯦꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯅ ꯃꯔꯝ ꯆꯥꯗꯅ ꯁꯤꯈꯤꯕꯅ ꯃꯈꯣꯏꯅ ꯈꯣꯡꯕ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯋꯥꯕ ꯇꯥꯒꯜꯂꯤ꯫ ꯃꯃꯥꯡꯉꯩꯗꯒꯤ ꯕ꯭ꯔꯍ꯭ꯃꯗꯦꯁꯀꯤ ꯑꯁꯣꯡꯕ ꯎꯃꯪꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯩꯇꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯣꯡꯂꯤꯕ ꯑꯁꯤ ꯑꯩꯅ ꯇꯥꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯜꯂꯤꯕ ꯑꯗꯨꯒ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ꯫ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯏꯆꯥꯗ ꯆꯩꯔꯤꯕꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯤꯡꯕ ꯇꯥꯔꯨꯕ ꯑꯗꯨꯃꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕꯅꯤ꯫ ꯎꯆꯦꯛ ꯑꯁꯤ ꯃꯃꯥꯅ ꯆꯩꯒꯞ ꯑꯃꯗꯤ ꯈꯥꯕꯩꯅ ꯍꯥꯠꯈꯤꯕꯅ ꯎꯆꯦꯛꯀꯤ ꯊꯋꯥꯏꯅ ꯅꯤꯡꯉꯝꯗꯅ ꯈꯣꯡꯕ ꯃꯐꯝ ꯑꯗꯨ ꯑꯋꯥꯕ ꯇꯥꯒꯜꯂꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯎꯆꯦꯛ ꯑꯁꯤ ꯐꯥꯒꯦ ꯈꯜꯂꯒꯅꯨ꯫ ꯃꯈꯣꯏꯗꯤ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯃꯥꯌꯣꯛꯅꯔꯨꯔꯒꯅꯨ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯕꯗ ꯑꯄꯪ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯄꯪ ꯑꯗꯨ ꯎꯆꯦꯛ ꯑꯁꯤ ꯇꯥꯟꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯎꯆꯦꯛ ꯑꯗꯨꯕు ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯄꯪ ꯑꯗꯨꯅ ꯍꯥꯠꯅꯕ ꯇꯥꯟꯅꯔꯨꯕ ꯄꯨꯝꯅꯃꯛꯇꯨ ꯈꯟꯊꯔꯨꯔꯒ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯎꯆꯦꯛ ꯑꯁꯤ ꯍꯥꯠꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯇꯥꯔꯝꯒꯅꯤꯗ ꯈꯟꯗꯨꯅ ꯑꯄꯪꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯁꯤꯟꯖꯔꯛꯑꯒ ꯍꯪꯖꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯤꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯤꯠꯀꯤ ꯄꯤ ꯁꯤꯟꯊꯕꯤꯔꯤꯕꯅꯣ ꯍꯪꯖꯔꯛꯂꯕꯗ ꯑꯄꯪ ꯑꯗꯨꯅ ꯃꯈꯣꯟ ꯏꯆꯥꯎ ꯆꯥꯎꯅ, ꯏꯕꯦꯝꯃ, ꯑꯩꯗꯤ ꯎꯆꯦꯛ ꯑꯁꯤꯅ ꯈꯣꯡꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯆꯩꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯖꯅ ꯋꯥꯔꯤ ꯂꯤꯕꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯈꯪꯖꯔꯕꯗ ꯑꯩꯍꯥꯛ ꯊꯃꯣꯏ ꯄꯨꯕ ꯉꯝꯖꯗꯦ꯫ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨꯅ ꯑꯃꯅ ꯆꯩꯒꯞꯅ ꯆꯞꯇꯨꯅ ꯍꯥꯠꯈꯤ, ꯑꯃꯅ ꯈꯥꯕꯩꯅ ꯊꯥꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯈꯟꯕꯗ ꯀꯞꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯅꯕ ꯇꯧꯔꯔꯣꯏ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯈꯣꯡꯂꯤꯕꯗꯨ ꯑꯩꯉꯣꯟꯗ ꯆꯩꯔꯤꯕꯅꯤ ꯈꯜꯂꯨꯕꯅꯤ, ꯃꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯥꯡꯖꯔꯦ, ꯃꯄꯣꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯣꯛ ꯑꯁꯤꯗꯤ ꯑꯃꯥꯡꯕ ꯃꯄꯣꯛ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯣꯏꯔꯦ꯫ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯊꯦꯝꯖꯤꯟꯖꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯞꯃꯤꯟꯅꯔꯤꯕꯗꯨ ꯁꯒꯣꯜ ꯑꯅꯤ ꯑꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯃꯕꯨꯡꯉꯣ ꯃꯕꯦꯝꯃ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯦ꯫ ꯃꯗꯨꯗ ꯁꯒꯣꯜ ꯑꯅꯤꯗꯨꯒ ꯌꯣꯡꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯑꯅꯤꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯈꯣꯏꯗꯤ ꯁꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯗꯨꯅ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯅꯤꯅ ꯀꯞꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯪꯖꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯪꯂꯕꯗꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤꯕ ꯑꯗꯨ ꯀꯣꯛꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯒꯗꯕꯁꯨ ꯑꯩꯈꯣꯏꯅ ꯃꯤꯔꯣꯟ ꯊꯣꯛꯇꯕ ꯂꯥꯏꯕꯛ ꯊꯤꯅ ꯇꯝꯈ꯭ꯔꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯖꯔꯒ ꯁꯒꯣꯜ ꯑꯅꯤꯗꯨ ꯀꯞꯂꯗꯨꯅ ꯍꯧꯅ ꯈꯣꯡꯂꯛꯂꯦ꯫ ꯁꯒꯣꯜ ꯑꯅꯤꯗꯨꯅ ꯀꯞꯄꯗꯨ ꯎꯔꯒ ꯌꯣꯡ ꯑꯗꯨꯁꯨ ꯀꯞꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯒꯣꯜꯅ ꯈꯣꯡꯕ ꯇꯥꯔꯒ
Apang amadi Rajkumari na sagol kari taurabage khanduna thuna yangna sagol singi nakta lakle. Sagol aniga yong aduga mamai onsinaduna kaminaribadu apang amadi Rajkumari na uzaraga sangsilaktuna makoigi maraibakta makhut singna nanbibada sagol animak laimai thakta tuduna sire. Matawadu ubada apang amadi Rajkumari ngakpana thengkhre. Yong aduna sagol anidu siba ubada mathwai nungaitana kaptuna leire. Magi matawadu ubada apangna marup nang sukap libra haina makhut aduna nanbibada yong adu sukhudakta tuduna sire. Matawadu ubada apang amadi Rajkumari du kari matawno khantuna kablakle. Makhoi anina sagol amadi yong adubu koladuna kapminariba aduda manai singna paw adu ningthauda tamlore. Tariba paw asibu kari wabu oibano khanduna ningthau hathu selaktuna tauramliba maung adu yengle. Matau karamna oikribano haina ningthau aduna hanglabada mazai bema piari kaubi aduna ngakna paw tamjakhi. Ipa ibungo na ibungo da tingong kangong kauba useki maramda wari liduna tahan bibaduda ibungo asi makhoigi maramda khanduna mapuning nungsina kaptuna leiringaida aina ibungo na kapli basi kari nungai bidabagi maramna no hangjabada tingong kangong on khiba angang singadugi maramda khallubada ipuning asi nungairakduna kapli bani khumbirakhi. Aikhoi ani wari sanaringai aduda yong asidi aikhoi nakta laklami. Adudagi sagol singasi kanna khongbagi khonjal tarakpadagi aikhoi animak sian thoraktuna makhoi nakta thunglore. Makhoi ahum mamai onsinaduna mamitta mapita aduna leinarami. Madu ubada aikhoi anina nakhoi kari tauri hairibano haiduna makhoi masada nanthokpibada makhoi animak laimaida tuduna sire. Sagol siba ubada yong asisu mamitta mapita aduna sagol simbu yengduna leire. Magi matawadu aikhoi yengba ngamdabadagi nangbu kari taurabage nangsu aikhoi nathwai nungaitabra haiduna mabu nungsina nanbibada yong asisu tuduna siriba sini. Masibu karam tauriba maungno takpiu pabung haina Rajkumari na mapabung ningthaugi mafamda haijarabada ningthau adu sumakhoina tamliba paw adu taraga angakpa oikhre. Apang asidi siriba makhoi ahumbu hanna konjaraga hauna launa kapli. Apangna aigi laiba asibu karamna tambiribano aina polakpadagi ngasi phawba nungsiba marup mapang ima ipa kana khangdana leijarakpada nungsiraba marup yong nangbu ahanba aigi marup oijaduna songlaba bonaduda uhai saduna aikhoi ani leiminarakhibani. Madugi tungda aigi nungsiraba marup sagol nangbu amuk thengnajarabada nangbu phage khanduna marup yongga aikhoi anina tanarakpada sagolgi mamaidu aina pairaga sagolna aibu paibagi maungda kanna yangna sianbada muni lainingba amasu sagol nangna sianduna pukhibani. Muni aduna sawbagi mahutta aikhoi anina tauriba matawadu yenglaga hoi bungo sagol phagadabagi mamai paiduna paibagum saliba nangi natawadu uraga ipa pele. Aduna nangna tauruba thabak khudingmak mangol oijaro aduga nahak mapok masak khangba nipa amasu oijaro haina bor pibikhibani. He muni nangi bordagi aidi nungsijaba maru mapangsing kainaba tare do hairaga siriba ahum adubu koladuna kanna kapli. Matamasida nahan mana sagol mama yanbada siankhiba muni aduna aina sum laithokpa yadri. Aina di mabu nungai mankhraduna bor pikhi. Mana di khangdabadagi bor adu ona taina khanduna phattaba thokhiba thoklabadi muni aigi bor asi mangba tabani. Aduna aina magi matung induna chalhaudaba yadre khanduna muni adu nongmagi angamba phawba chatuna apangna leiba mafam adu yaunaba lakhibana matam aduda ningthaugi konungda thunglare. Ningthau manai singna ningthauda konungda magul laikhraba
ꯂꯥꯏꯅꯤꯡꯕ ꯃꯨꯅꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯄꯪ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯁꯥ, ꯅꯈꯣꯏ ꯑꯅꯤꯅ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯁꯒꯣꯜ amadi yong shibagi kaptuna dum lai thokpa chumdi aduna akhangba munideba ama konungda lagle hairiba sida aikhoi mayam sangduna maramasi karamna thogle bano hangja horasi nakhoi ni su laglo hairakhi mapa ningthaugi wadu taraga apang amasung rajkumarina ningthauga loinana kapna kapna munigi manak yorakle maduda muni aduna apangbu ubada mana sagol mamai paiduna paibugum satkhiba mawng adu ningsinglakuna nongningba phawi ningthauga loinana makhoi ahumna munibu khurumjare aduga thogliba pumnamaktu tamjare munina mamit uisinduna dhyan tawduna yenglakpada mahak nokningbasu phawi kapningbasu phawi mana mapugi mingkhaibu sonjaraga taro herajan thogliba sigi maramda karamna thoglibano haibadu ai mayak sengna wari oina liduna tahalagi maram asigi damak ai hak lining ba toktuna tumba chaba khangdana mafam asida laglibani na khoina sagol sing amadi yonggi maramda waduna kaplibadu waruraganu maram sing adu aina wari oina liduna na khogi nafamda tahange haiduna ai hak wana mafam asi yauraglibani mamangaida kapila kauba desamada khungang amada papu kauba brahman macha ama lerami mahak dharma yamna leiba lairaba brahman machani brahman oibana atopa thabak phangdabana mahak bikhya chatuna ahal oiraba mama mapa ani bu thaksari brahman macha sina nongma nongmagi tritha chatpada phanglakpa aduna ahal oiraba ani bu seba tawjarakpana kariguma matamda bikyada kariguma amata phanglakta numit yawi maduda brahman macha papugi thamoida mama mapa ani dugi khanbada awaba saruk oiduna makhoina lasari ba istadeba dubu yengjaraga mamitegi mapita na kapsaraduna haijarakhi ibungo nanai lairaba brahman macha gi irai baga sibu kayam thina tambiram libano nanai nadi brahman gi mapokta poklubana ibungogi seba tawjabanatana atopa sinpham amata paiba yadabana ibungogi sebagi damak numit khuding bikyari sachabada laibak thiba numita ibungogi seba amadi pokpiriba ima ipa nigi seba ngamdaba yawido matamaduda nanai tolaba lairaba ina tawpham khangdaduna ibungogi saranda katchanaba karisu leitrabada ikuta patra pairaga ganga gi senglaba isingbu soksaruraga ibungi saranda kachaido kaliba ising adudagi hena atopa polam kachaningai leitraba ina ibungo bu munna yengjaraga imite ipi taraduna kaptuna leiringaida karisu saba phangdraba ima pabung anina ibungo papu nangbunga sigi soda kachanaba kari amata phanglaktrabra aikhoi ani bu lamana loire hairakhi ahana ani aduna hairakliba adu taraga papu koba brahman macha gi thamoi adu pujaba ngamdabana kapladuna babung ima nanai na sabu kari haina pakhumla sige laibak thiba na sage laibak tanga sidi kari su tambirakhidre hairaga brahman macha adu hingna kapsarakhi aduga haijarakhi babung ima tolaba lairaba brahman macha ina karisu phanglaktrabada karisu ibungogi mafamda kasaningai leitaduna tafam khangdrabana sana mamal yaudraba gangagi singdo soksaruraga ibungo magi sarandana sagi mamal leitraba mitki piranga loinana kacharami maduna taba potsak amata ibungo magi mafamda kachanaba phangjaraktre haina mama mapa anigi saranbu soksaraga brahman macha adu hingna kappa horakle masagi mapuni nungsina mabungo amadi mama mapa oiba makhoi ani gi damakta wajari bawa famdu ahal oiraba brahmani ani duna taraga asumna sonjarakhi sadhu sadhu isagi mafamda isor fangnaba nungsiba wafam yauri isana ngasidi ibungo mana tambida duna
ꯀꯔꯤ ꯀꯆꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯁꯦꯡꯂꯕ ꯒꯪꯒꯥ ꯃꯇꯥꯒꯤ ꯂꯥꯏꯖ ꯏꯁꯤꯡꯒꯩ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄ꯭ꯔꯦꯝꯅ ꯏꯍꯧꯔꯛꯇꯨꯅ ꯃꯤꯠꯀꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯤ ꯂꯥꯏꯖꯒ ꯀꯣꯟꯅꯅ ꯀꯠꯆꯔꯝꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯆꯥꯗꯤ ꯑꯁꯦꯡꯕ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯆꯥꯗꯤ ꯏꯁꯣꯔ ꯐꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯑꯃꯨꯛ ꯉꯁꯤ ꯅꯣꯡꯃ ꯏꯁꯣꯔꯗ ꯀꯠꯅꯕ ꯄꯣꯠꯂꯝ ꯐꯪꯂꯛꯇꯕꯒꯤ ꯊꯣꯏꯅ ꯋꯥꯕ ꯇꯧꯔꯒꯅꯨ꯫ ꯃꯗꯨ ꯏꯁꯣꯔꯅ ꯇꯝꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯀꯠꯆꯔꯕ ꯑꯁꯦꯡꯕ ꯒꯪꯒꯥꯒꯤ ꯏꯁꯤꯡꯗꯨ ꯏꯕꯨꯡꯉꯣꯒꯤ ꯆꯔꯟꯗ ꯈꯨꯔꯨꯝꯖꯔꯒ ꯄꯨꯔꯛꯇꯨꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯐꯝꯗ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯂꯦ꯫ ꯃꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯂꯥꯏꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯡꯉꯣꯗ ꯈꯨꯔꯨꯝꯖꯔꯛꯂꯦ꯫ ꯍꯦ ꯖꯒꯠꯀꯤ ꯃꯄꯨ ꯑꯣꯏꯕ ꯏꯕꯨꯡꯉꯣ, ꯅꯐꯝꯗ ꯂꯥꯏꯔꯕ ꯇꯣꯜꯂꯕ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯅꯐꯝꯗ ꯀꯠꯆꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯅꯅꯥꯏ ꯏꯄꯥ ꯏꯃꯥ ꯇꯥꯏꯕꯪꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯥꯡꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯪꯍꯟꯖꯕꯗ ꯅꯅꯥꯏ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯐꯍꯟꯕꯤꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯗꯨ ꯀꯞꯂꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯇꯥꯔꯒ ꯄꯥꯕꯨꯡ ꯏꯃꯥ, ꯉꯁꯤꯒꯤꯗꯤ ꯃꯁꯤ ꯊꯛꯄꯤꯔꯒ ꯄꯥꯕꯨꯡ ꯏꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯄꯤꯕ ꯑꯣꯏꯕꯤꯔꯣ ꯍꯥꯏꯖꯔꯒ ꯕ꯭ꯔꯍꯃꯟ ꯃꯆꯥꯗꯨ ꯃꯄꯨꯛꯅꯤꯡꯗ ꯈꯥꯝꯕ ꯉꯝꯗꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯃꯄꯥꯗ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯄꯤꯔꯦ꯫ ꯃꯗꯨꯗ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯍꯔꯥꯎꯅ ꯂꯧꯔꯒ ꯏꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯊꯛꯆꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯕ꯭ꯔꯍꯃꯅꯤ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯑꯃꯨꯛ ꯄꯤꯔꯦ꯫ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯒꯪꯒꯥꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯏꯁꯣꯔꯗ ꯀꯠꯆꯔꯕ ꯑꯁꯤ ꯊꯛꯆꯕ ꯐꯪꯂꯒꯅꯤ꯫ ꯅꯪꯁꯨ ꯏꯁꯤꯡꯁꯦ ꯊꯛꯆꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯦ꯫ ꯕ꯭ꯔꯍꯃꯟ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯆꯔꯦ꯫ ꯏꯁꯤꯡꯗꯨ ꯊꯛꯆꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯗꯕ ꯊꯛꯇꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯗꯨꯅ ꯆꯥꯛ ꯌꯥꯝꯅ ꯆꯥꯁꯤꯟꯕꯒꯤ ꯈꯥꯒꯦꯕ ꯍꯥꯏꯕꯗꯨ ꯇꯧꯔꯦ꯫ ꯃꯗꯨꯗ ꯕ꯭ꯔꯍꯃꯟ ꯑꯍꯟ ꯑꯅꯤꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯕꯨꯡꯉꯣꯕꯨ ꯃꯊꯃꯣꯏ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯖꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯥ ꯕ꯭ꯔꯍꯃꯟ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯕꯨꯡꯉꯣꯕꯨ ꯀꯥꯎꯖꯗꯅ ꯅꯤꯡꯖꯔꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯄꯥꯄꯨꯅ ꯃꯊꯃꯣꯏꯗꯨ ꯄꯨꯖꯕ ꯉꯝꯗꯅ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯥꯏꯕꯨ ꯋꯥꯔꯧꯖꯈꯤ꯫ ꯑꯍꯟ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯕꯗ ꯃꯍꯥꯛ ꯃꯊꯟꯇ ꯉꯥꯏꯔꯦ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯚꯤꯈ꯭ꯌꯥꯔꯤ ꯑꯣꯏꯅ ꯐꯪꯂꯛꯄ ꯑꯗꯨꯅ ꯃꯕꯨꯡꯉꯣꯒꯤ ꯅꯣꯡꯃꯒꯤ ꯂꯨꯛ ꯍꯧꯔꯒ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯁꯨꯝ ꯚꯤꯈ꯭ꯌꯥ ꯆꯠꯄꯗ ꯕ꯭ꯔꯍꯃꯟ ꯂꯩꯁꯥꯕꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯔꯃꯅꯤ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯎꯅꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯄꯣꯛꯅꯈꯤ꯫ ꯄꯥꯄꯨ ꯀꯧꯕ ꯕ꯭ꯔꯍꯃꯟ ꯃꯆꯥꯅ ꯍꯪꯖꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ, ꯀꯔꯤ ꯖꯥꯇꯤꯅꯣ ꯍꯪꯖꯔꯕꯗ ꯔꯃꯅꯤꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏ ꯑꯩꯍꯥꯛ ꯕ꯭ꯔꯍꯃꯟ ꯃꯆꯥꯅꯤ, ꯏꯃꯤꯠꯅ ꯔꯃꯅꯤ ꯀꯧꯖꯩ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯪꯖꯔꯛꯂꯕꯗ ꯕ꯭ꯔꯍꯃꯟ ꯄꯥꯄꯨꯅ, ꯏꯕꯦꯝꯃ, ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯕ꯭ꯔꯍꯃꯟ ꯃꯆꯥꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯉꯁꯤ ꯏꯕꯦꯝꯃꯕꯨ ꯎꯖꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯏꯕꯦꯝꯃꯕꯨ ꯅꯨꯡꯁꯤꯖꯕ ꯐꯥꯎꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯂꯥꯏꯔꯕ ꯕ꯭ꯔꯍꯃꯟ ꯑꯣꯏꯕꯅ ꯏꯕꯦꯝꯃꯕꯨ ꯅꯨꯡꯁꯤ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝ ꯑꯗꯨꯃꯇꯪ ꯍꯥꯏꯖꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯕ꯭ꯔꯍꯃꯟ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯃꯅꯤ ꯀꯧꯏ ꯕ꯭ꯔꯍꯃꯟ ꯂꯩꯁꯥꯕꯤꯅ, ꯑꯗꯣꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯇꯥꯛꯄꯤꯕ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯅꯗꯨꯅ ꯔꯃꯅꯤ ꯄꯣꯛꯄ ꯕ꯭ꯔꯍꯃꯟꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯗꯨꯗ ꯃꯄꯥ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯩꯅꯥꯗꯥꯟ ꯇꯧꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯥꯄꯨꯗ ꯄꯤꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯍꯃꯟ ꯅꯨꯄꯤ ꯔꯃꯅꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯃꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯠꯇꯅ ꯄꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯁꯨꯝꯅ
Makhoi ani yum paminaduna machanipa ahum phanglaba matungda masasingbu Papu Sharmana mahi masing tamhanaba haiduna ahaiba brahman singi mafamda thai. Makhoi ahumak mahi masing tamlami. Asumna brahman asina macha ahumbu mi amamam oinaba haiduna mahi masing ningthina hainaba honarakpa matam asida laigi nongdamna brahman mapa mama ani si kanna nasilakpadagi brahman macha ahumdu mahi tamba satpa ngamdre. Haujik makhoi ahumak bhikhya satpa tare. Makhoi ahumna bhikhya satuna phanglakpaduna saduna makhoi hingba horakle. Makhoi gi thamoi adu ningba kaikhre. Mama mapa oiriba brahman anidusu masa singi khanbada mathamoida nungaitana leli. Brahman macha ahum si yamna nungsinei. Manawa tombo oiriba brahman asibu mayamba oiriba anisina mahi haiba misak oheninglami. Adubu manawa tomba sina di mayamba anibu matam laiba khibikta makhoi ga loina duna sali. Mahak mayamba anibu udabada mathanta leijaba ngamjadi. Mayamba singna mabu nahi hainaba tamu aikhoi anina bhikhya salaga imungi puba ngamnaba honage haibabu mana mayamba sing thadokningdabana mahi tamu haiba yadre. Makhoi gi matung induna bhikhya satpa horakle. Mayamba aniduna phana haijarabasu manawa tombana aidina khoi anigi nasak miku ama phawba thadokduna udana leiba ngamdi. Aduna iyamba anina aibu nungsibiduna nakhoi yauduna ihei tamba chatlu haibasi amu hana haibiraganu haijarakhi. Magi wadu targa mayamba aniduna ibugo nangna hairibadu nayamba aikhoi anina taraga ithamoi singasi pujaba ngamdana wajai. Ima pabungna dasa oiduna naduna laikhibana nayamba aikhoi ga loinana ihei tamba phangdrabani. Adubu nangnadi nayamba aikhoi bu thadokningdabana aikhoi gi tunginduna satningi haiba wafam aduna arepo oina khanduna nayamba aikhoi da hairabanina phare inaw na pamba adu tawro hairakhi. Mayamba singi wadu da mahak yamna harawraduna mahak sunumit khudingi mayamba singa loinana bhikhya sali. Asumna nongma nongmagi bhikhya da phanglakpa aduna anaba ahan aniga loinana makhoi hingli. Nongmadi mapa brahman aduna isasa ngasidi napai gi haksang asi yamna nungaitaba henjelai. Aduna nakhoina bhikhya da phanglakpa khara puraga thuna yum yaunaba honaru hairakhi. Brahman gi wadu taraga macha ahumdu ningthina irujaraga makhoi bhikhya satpa horakle. Numidadu laibak thibadagi bhikhya satpada ningthina phangdraba aduda makhoi hum wana anaba mapa mama anibu kari pijagani khanduna lakpada sagi sarkas tawrami. Madu miyam tinduna kumhai yenglami. Sagol singna maigi sagorda litpa amadi yong singna pungyaiba jagoi saba tawduna miyamna nungaina yengduna harauna nok kheduna yenglibadu manawa tomba aduna kumhai asi amukta yengkhisi haire. Mayamba aniduna bhikhya ningthina phanglaktrabada mapa mama anibu kari pijagani khanduna wana chatlingai aduda manawa tomba aduna kumhai adubu yengningba mataw aduda mayamba anina nungaitabadagi sangduna yengle. Maduda yong aduna makhutta chai ama pairaga sagol sing adubu mathang mathang maigi sagorda lituna songhaliba adu yengduna leire. Mayamba han aduna ibungo ima babungdu aikhoi halakpa yengduna wana leiramlagani. Aduna matungda mu yenglasi satlasi haiduna lakpa hore. Matamasidadi brahmanipa asi masadu yamna nungairaktre. Mahagna machanipa ahumbu uninglakpadagi asumna swalakhi. Aigi isasingdu mitsina amuktang ujarabadi faganida. Onthokpani aigi isasingdu kaya lamna satkribano. Aigi aroiba matamasida makhoi gi masak ujaba phangdreda ko onthokpani. Isasingdu sagol gi hanjanbam khangdaba dugum makhoi su thoida hairaga brahmani padu sire. Mapa adu sibo ubada brahmani adu su pakhat khibadagi mahak su sire.
ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯨꯅ ꯐꯤꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯍꯨꯝꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯞꯃꯤꯟꯅꯈꯤ꯫ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯃꯆꯥꯁꯤꯡꯗ "ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨ ꯁꯒꯣꯜꯒꯤ ꯃꯇꯧꯒꯨꯝꯃꯤ, ꯍꯟꯖꯤꯟꯐꯝ ꯈꯪꯗꯦ" ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯅ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯍꯨꯝꯗꯨ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯁꯒꯣꯜ ꯑꯣꯏꯅ ꯄꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯎ ꯅꯤꯄꯥ ꯌꯣꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯕ ꯑꯗꯨꯅ ꯌꯣꯡ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯤꯔꯕ ꯃꯇꯝꯗ ꯄꯣꯛꯈꯤ꯫ ꯁꯒꯣꯜ ꯑꯅꯤꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯟ ꯑꯅꯤꯗꯨꯅꯤ, ꯑꯗꯨꯒ ꯌꯣꯡ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅꯤ꯫ ꯃꯈꯣꯏ ꯇꯥꯏꯕꯪꯗ ꯅꯨꯡꯁꯤꯅꯈꯤꯕ ꯑꯗꯨꯅ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯗꯕꯅ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕ ꯌꯣꯡꯅ ꯆꯩ ꯄꯥꯏꯔꯒ ꯁꯒꯣꯜꯁꯤꯡꯕꯨ ꯃꯩꯒꯤ ꯆꯒꯣꯔꯗ ꯂꯤꯠꯇꯨꯅ ꯆꯣꯡꯍꯟꯈꯤꯕꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯅꯤꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕꯅꯤ꯫ ꯁꯒꯣꯜ ꯑꯅꯤꯁꯤ ꯄꯨꯟꯅ ꯂꯝꯍꯥꯡꯗ ꯂꯩꯕ ꯁꯒꯣꯜꯅ ꯄꯣꯛꯈꯤꯕꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯁꯦꯟꯕꯁꯤꯡꯅ ꯁꯒꯣꯜꯁꯤꯡ ꯄꯨꯔꯗꯨꯅ ꯆꯤꯡꯌꯥꯗ ꯁꯒꯣꯜ ꯃꯌꯥꯝ ꯁꯖꯤꯛ ꯄꯤꯖꯕꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯈꯤꯕ ꯁꯒꯣꯜꯅꯤ꯫ ꯁꯒꯣꯜ ꯑꯃꯅ ꯕꯣꯟ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯄꯤ ꯃꯄꯥ ꯃꯃꯥ ꯇꯤꯟꯅꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯥꯎ ꯅꯤꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯁꯒꯣꯜ ꯑꯍꯟ ꯑꯁꯤꯅ ꯂꯩꯕ ꯕꯣꯟ ꯑꯗꯨꯗ ꯌꯣꯡꯅ ꯄꯣꯛꯇꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯄꯪ ꯀꯧꯕ ꯅꯍꯥꯛꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯕ꯭ꯔꯍꯃꯟ ꯃꯄꯥ ꯑꯗꯨꯅꯤ꯫ ꯅꯪꯅ ꯁꯤꯔꯝꯗꯥꯏꯗ ꯏꯆꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯎꯅꯖꯕ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤꯗ ꯈꯟꯈꯤꯕ ꯑꯗꯨꯃꯛꯇꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯃꯈꯣꯏ ꯅꯪꯅ ꯁꯣꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯒꯣꯜ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯣꯡꯍꯜꯂꯤꯕꯅꯤ꯫ ꯌꯣꯡ ꯑꯗꯨ ꯕꯣꯟ ꯑꯗꯨꯗ ꯃꯌꯥꯝꯕꯁꯤꯡ ꯊꯦꯡꯅꯅꯕ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯄꯪ ꯀꯧꯕ ꯅꯪꯒ ꯊꯦꯡꯅꯖꯕꯗꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯈꯤꯕꯅꯤ꯫ ꯑꯄꯪ ꯑꯃꯁꯨꯡ ꯌꯣꯡ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯦꯡꯅꯕꯗ ꯑꯄꯪꯅ ꯐꯥꯒꯗꯕꯒꯤ ꯇꯧꯕꯗ ꯁꯒꯣꯜꯅ ꯆꯦꯟꯕꯗ ꯌꯣꯡꯒ ꯀꯣꯟꯅꯅ ꯇꯥꯟꯅꯗꯨꯅ ꯑꯄꯪꯅ ꯁꯒꯣꯜ ꯃꯃꯩ パイꯗꯨꯅ ꯌꯥꯅꯕꯗ ꯁꯒꯣꯜ ꯑꯗꯨꯅ ꯀꯥꯎꯈꯤꯗ꯭ꯔꯤꯕ ꯑꯗꯨ ꯑꯄꯪ ꯑꯗꯨ ꯁꯒꯣꯜꯅ ꯃꯄꯥꯅꯤ ꯈꯟꯈꯤꯕꯅꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕ ꯁꯒꯣꯜ ꯑꯗꯨꯁꯨ ꯑꯄꯪ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯧꯕꯗꯒꯤ ꯅꯃꯤꯡꯕꯨ ꯑꯄꯪꯕꯕꯨ ꯀꯧꯈꯤꯕ ꯅꯪꯒꯤꯗꯤ ꯅꯆꯥ ꯌꯥꯏꯃ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯅꯤꯗꯨꯕꯨ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟꯅꯔꯤꯕ ꯌꯣꯡ ꯑꯗꯨꯅ ꯅꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅꯤ꯫ ꯉꯁꯤ ꯃꯨꯅꯤ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯩꯍꯥꯛꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯈꯤꯕ ꯕ꯭ꯔꯍꯃꯟ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯍꯧꯖꯤꯛꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒꯗꯕ ꯅꯍꯥꯛꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯕ꯭ꯔꯍꯃꯅꯤ ꯑꯣꯏꯔꯝꯕ ꯔꯥꯃꯅꯤ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯅꯈꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯑꯁꯤ ꯈꯪꯍꯜꯍꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯒꯣꯜ ꯑꯃꯗꯤ ꯌꯣꯡ ꯁꯤꯕꯗ ꯅꯈꯣꯏꯁꯨ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯒꯤ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯨꯅꯤ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯈꯪꯍꯟꯒꯦ ꯈꯟꯗꯨꯅ ꯊꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯕꯗ ꯑꯄꯪ ꯕꯕꯨ ꯑꯃꯗꯤ ꯔꯥꯃꯅꯤ ꯑꯅꯤꯗꯨ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯀꯞꯆꯈꯤ꯫ ꯃꯨꯅꯤꯅ ꯍꯥꯏꯈꯤ, "ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯊꯣꯛꯂꯒꯅꯨ꯫ ꯅꯆꯥꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯁꯤꯔꯝꯗꯥꯏꯗ ꯄꯤꯈꯤꯕ ꯕꯣꯔ ꯑꯗꯨꯗꯤ ꯂꯦꯝꯅ ꯃꯥꯡꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ" ꯍꯥꯏꯔꯝꯂꯒ ꯃꯨꯅꯤ ꯆꯠꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫